Logi wangmada Churachandpur da chathaba thabak singna tuminna yengba aduga tampak ki maheiroi singdana tear gas amadi mog bomb kapshinba si karamba makhal gi leingak no haina COCOOMI gi ordinator Jitendra Ningomba na hanglakli wafam asinga silam felda leiba luf asiga office ta pangthoki ba pawmi singa unaba amadam hangna phongdoki bane mifam aduda mahangna makhata na hai hauki ba July 3 ta mangki ba maheiroi ani thiba khangdana leiraki badu ngarang kuki khulai pai ba singna hatki bagi photo viral charklaba fauba chenaba miyoi sing faba ngamdaba silaibak thibane Irang asida kuki nupi ani fi thongdana pukhibagi thodok lamdam asigi MLA minister yauna wakat mifam phamki amadi chenaba sing chairak pihanki adubu maheiroi ani tamthina hatkiba asidadi kanana su wafam amata phongdoktana leiriba asidi achakpa maidagi haibaga pangkhakne kuki khulai paiba singna yum kaya maithaba maheiroi yauna miyoi kya halaba fawbada India government amadi Manipur government na kari amata tawba ngamjiba karigino amaromda thodok asi yaningdaba oina maheiroi singna khongjang changsinba matamda tear gas rubber bullet kaya kaptuna maheiroi kaya ama asopan nanghanbasi COCOOMI na condemn tawi imfalda rule of law lairaga Churachandpur more kangkokpi na chingba mafam singdana karigi chana hanba ngamjibano maheiroi ani hatpada chenaba singa thubada mari leinaba singna miyam khangna chairak pigidabani haina mahakna makhataki Sikum laba yamna nungsi haitraba mahiru ani laikhidabagi khwatin hatkibagi nungaitadara ngasi si tonga tonga imphal gi area da amadi tonga tonga mafum kya da mahiru mayam ma hawraktana masigi matang da Manipur gi leingak ta kargu mafum khara phongtok tinabagi klawbu kholawda yamna nungsi haitaba mongda khogi rubber bullet kapshinba tiar gas kano tawba mogum kapshinba lambi lamkhang da nadna school gi campus ko da toksin basi masi karamba leingak ki thong no haibasi COCOOMI na hangdaba ngamde hai aikhogi shing amasung tam ani da maru ne Churachandpur da more da tamelong da aduga aguba kano da kangpokpi da adugi imphal da hairibasi gi tongan ba leingak ani thokgi mo oina ure imphal da tawge haragadi chapchan Churachandpur da tawra haragadi imphal da tawgunu sin sigi posin ngamdragadi aikhoi miyam da haibum tu aikhoi miyam da kari mateng panguge leingak sigi kari mateng panguge chamanaba lu ama leine ne bugdamta haibo poto ko hangninge ba